Meepum Khudingmak Autism gi Laina Laiong Pak Sanna Khanghanba Tangai Phade haina Social Welfare Department ki Director Ngangom Uttam na phongdorakli. Wafam asingasi Spastic Society of Manipuri amade Share and Care Wangkai Ningtem Pukri Mapa na slinduna Langtabal Kunjagi Tapokpi Bazarda Laiba Society asigi campus ta pangthokpa World Autism Day 2024 gi thauramda mahak na phongdokibani. Moving from striving to thriving, autistic individuals share regional perspective ki team gi makada pangthokhiba thauram aduda chief guest oina saruk yakhiba Ngangom Uttam na hai autism hairiba Laina Laiong ase mamang da thoidokna taramde adubo hojekti hairiba Laina ase miyamna khangba hengalakle loinana autism gi awareness su hanadagi hena leirakle pumna maksing ase oiduna so hojek autism gi matangda tawningai yamna leire Hojek tawriba khara asina Laina asigi mapung faba awareness miyamda yohanba ngamdri Aikoina pambadi autism hairiba Laina asigi awareness Meepum Khudingmak ta leihanbani maramdi angang ama mimanaраktaba matamda yum natraga kairo lekai gi miyoi amana nganna khanghaurabadi mari leinaba checksing thorang kaya lokhat hoba ngamgane asigumba khudongchaba sing ase leinaba ahanbagi oina pre-primary amasung primary gi oja amadi anganwadi amasung asa workers sing da autism ga mari leinaba sing khanghangani makoigi khuthangdagi mayumda miyamda awareness pibada natana autism na naba angang sing khangdokpada su chawna mateng oigani madu oirabadi detection amasung intervention gi thabak ase matam chana paikhat pangamgani haina Ngangom Uttamna makhatana phongdokhi thabak phajana sincere oina tauba NGO masingse Manipuri gi oina yamdaba ayambana project lauraga leiba masing aduna public ki thajaba kaya watpa na public ki thajaba si phangnaba NGO thawai thamoi chengna tawjariba NGO mana public ki asengba thajaba si phangnaba honabada matam yam change the government ki system da higher up ta leiriba ngasai ki policy makers sing sida bureaucrats sing ki marakta su amuka ngasai ki NGO sina magi challenges mayam ama thengnaraga likhalaga ma se maming chatle haibadu mangonda thajaba yare haibadu phaurak jibogadi government ki system jina department sing jina support toba ki ba mayam sung leiri akoi ki NGO sector da leiri ba jingna su sigumba akoi ki mayam ki seba ne haina tholak pa taragadi thamoi sengna tathokpa ma ga loinana tawhaningi Spastic Society of Manipur ge Secretary Ricky Laishram amadi autism na naraba angang singi parents sing yauna pangthokhiba thauram aduda RIMS ke Department of Psychiatry ge Professor Dr. R.K. Lenin hai autism gi matang da hojik awareness ke chang hengalakliba ase pumnamak ke hotna jamane mama mapa oiba sing na makhoi gi macha sing autism nare haiduna karisu thawai nuai taba tawbiganu angang singi tungi punsigi damak waba haibase mama mapa oiba singi hauna sani Masida autism na naraba angang singidama kahena waningai oide maramdi chumnagi angang amagi tungi punsi su tamba ngamjibani aduna mama mapa oiba singna lofom thokpa thodang adu chumnagi angang amada lawriba adugumna autism na naraba angang singidama chapchana lobiyo haina Dr. R.K. Lenina makata ke ayo bayamna koigi chamsamjaba miyeng dadi 10% na akoigi literate oiraba mi singsi educated oide yamna degree na yade hajriba aduga basic koigi human values laite basic discipline laite akoigi na atopa mi ama care kamai tawni khangde kasai koi na autism gi akoigi nuksi raba chasing issues haibetare mayam like am nungsi so innocent that look moine na well communicate tawen khaledi so called normal people kamai na communicate tawigi mapa da kari hairige Mama the kari hairige, Meepum the kamai hairige. They should be better deaf and dumb. Aduna na phayna idi khalleba.